ꯄꯤꯕꯥꯔꯦꯜꯗꯨ ꯍꯥꯊꯨ ꯍꯥꯊꯨ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯦ ꯂꯩꯃꯅ ꯊꯣꯏꯕꯥ ꯆꯥꯛ ꯆꯥꯗꯅ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪꯕꯣ ꯍꯣꯔꯦꯟ ꯑꯥꯗ ꯀꯔꯤ ꯀꯔꯤꯅꯣ ꯆꯥꯔꯒꯦ ꯑꯔꯨꯕ ꯃꯤꯇꯤꯡ ꯑꯃ ꯂꯩꯔꯤ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯏꯃꯥꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯍꯥꯞꯄꯤꯔꯨꯔꯅꯨ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯂꯨꯍꯣꯡꯕꯁꯨ ꯌꯥꯎꯔꯅꯤ ꯏꯁ ꯃꯃꯥꯟꯅꯕ ꯑꯌꯥꯝꯕ ꯃꯌꯨꯝ ꯃꯩꯀꯩ ꯂꯣꯏ ꯄꯥꯟꯅꯗꯅ ꯃꯆꯥ ꯃꯁꯨꯐꯥꯎ ꯌꯥꯎꯅꯔꯕꯅꯦꯕ ꯇꯧꯔꯤꯁꯦ ꯃꯥꯅ ꯌꯥꯕ ꯌꯥꯗꯕ ꯈꯔ ꯊꯨꯅ ꯂꯨꯍꯣꯡꯕꯤꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯃꯁꯤ ꯆꯠꯈꯤꯕ ꯃꯆꯥꯅꯨꯄꯥꯕꯨ ꯌꯦꯡꯗꯨꯅ ꯁꯣꯜꯍꯧꯏ ꯄꯤꯕꯥꯔꯦꯜꯗꯨ ꯊꯣꯛꯂꯛꯄꯗ ꯒꯦꯠꯇ ꯃꯦꯗꯥꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯔ ꯂꯩꯃꯁ ꯑꯣꯔꯤꯖꯤꯟꯗ ꯗꯥꯏꯔꯦꯛ ꯆꯠꯂꯨ ꯐꯅꯤ ꯁꯔ ꯑꯁꯤ ꯍꯥꯏꯔꯒ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯂꯥꯛꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯌꯦꯡꯂꯨꯕꯗ ꯑꯅꯣꯟ ꯅꯝꯕꯔ ꯑꯣꯏꯔꯝꯃꯤ ꯀꯅꯥꯅꯣ ꯈꯟꯅ ꯈꯟꯅ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯤ ꯐꯣꯟ ꯑꯗꯨꯗꯒꯤ ꯑꯇꯞꯄ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯋꯥ ꯉꯥꯡꯂꯛꯏ ꯍꯜꯂꯣ ꯌꯥꯝꯕꯣꯡ ꯃꯇꯝ ꯀꯨꯏꯅ ꯇꯥꯕ ꯐꯪꯂꯨꯗ꯭ꯔꯕ ꯈꯣꯟꯖꯦꯜꯅꯤ ꯇꯥꯔꯛꯂꯤꯕꯗꯣ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯜꯂꯤ ꯉꯥꯏꯍꯥꯛ ꯂꯩ ꯋꯥꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ ꯑꯩ ꯈꯪꯗ꯭ꯔꯕꯣ ꯌꯥꯝꯕꯣꯡ ꯀꯔꯤꯒꯤ ꯈꯪꯂꯣꯏ ꯆꯍꯤ ꯀꯌꯥꯅꯣ ꯇꯠꯇꯅ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜꯁꯤ ꯀꯔꯝꯅ ꯀꯥꯎꯅꯤ ꯃꯦꯙꯥꯁꯨ ꯌꯥꯎꯕꯅ ꯇꯞꯅ ꯃꯣꯡꯍꯥꯗ ꯄꯥꯎꯈꯨꯝ ꯄꯤꯈꯤꯕꯅꯤ ꯑꯍꯦꯟꯕ ꯃꯇꯧ ꯎꯠꯇ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯥ ꯌꯥꯝꯕꯣꯡ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯍꯥꯏꯔꯝꯕ ꯇꯧꯗ ꯂꯥꯞꯂꯨꯔꯒ ꯉꯁꯤꯗ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯒ ꯀꯩꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯍꯪꯗꯣ ꯏꯐꯝꯗ ꯍꯪꯂꯤꯕꯅꯣ ꯑꯩꯕꯨ ꯋꯥꯔꯧꯔꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩ ꯀꯌꯥ ꯑꯃꯅꯤ ꯊꯝꯅꯤꯡꯕ ꯋꯥꯔꯤ ꯀꯌꯥ ꯇꯝꯕ ꯐꯪꯗ ꯍꯥꯏꯕ ꯉꯝꯗ ꯆꯠꯈꯤꯕ ꯑꯗꯨꯕꯨ ꯋꯥꯈꯜ ꯊꯃꯣꯏꯁꯤꯗꯤ ꯌꯥꯝꯕꯨꯡꯇꯕꯨ ꯁꯣꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅ ꯁꯥꯎꯕꯁꯨ ꯉꯝꯗꯦ ꯑꯗꯨꯕꯨ ꯊꯃꯣꯏ ꯑꯗꯨ ꯐꯥꯖꯤꯜꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯑꯣꯏꯕ ꯀꯔꯝꯕ ꯋꯥꯍꯩ ꯀꯔꯝꯕ ꯋꯥꯔꯤ ꯏꯕꯥꯅꯤꯒꯤ ꯑꯣꯏꯕ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯔꯤꯌꯥ ꯇꯞꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯆꯨꯝꯃꯤ ꯋꯥꯔꯧꯐꯝꯁꯨ ꯊꯣꯛꯄꯅꯤ ꯑꯩꯁꯨ ꯌꯥꯝꯅꯗꯤ ꯂꯥꯜꯂꯕꯅꯤ ꯐꯔꯦ ꯅꯣꯡꯃ ꯎꯅꯁꯤ ꯑꯗꯨꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯁꯤ ꯊꯝꯂꯒꯦ ꯌꯥꯝꯕꯣꯡ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯀꯣꯜꯗꯨ ꯊꯝꯈ꯭ꯔꯦ ꯈꯪꯍꯧꯗ ꯔꯤꯌꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯁꯥꯗꯨ ꯏꯍꯨꯜ ꯑꯃ ꯐꯥꯎꯏ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯃꯁꯥꯗꯨ ꯁꯨꯝ ꯂꯥꯛꯄꯅ ꯑꯣꯐꯤꯁ ꯌꯧꯔꯦ ꯃꯌꯥꯝꯗꯨ ꯄꯤꯕꯥꯔꯦꯜꯗꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥ ꯆꯪꯂꯛꯄꯗ ꯃꯌꯥꯝꯗꯨ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯅꯩ ꯄꯔꯞ ꯆꯪꯂꯛꯂꯒ ꯃꯌꯥꯝꯒꯤ ꯃꯀꯣꯛ ꯏꯊꯪ ꯊꯪꯅ ꯂꯩꯔꯤꯕ ꯑꯅꯥꯟꯕ ꯆꯤꯌꯔ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯩ ꯃꯌꯥꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯇꯨꯡꯗ ꯋꯥꯗꯨ ꯇꯞꯅ ꯉꯥꯡꯂꯛꯏ ꯉꯔꯥꯡ ꯁꯦꯛꯇꯔ 7ꯒꯤ ꯃꯦꯗꯤꯀꯦꯜ ꯊꯝꯕ ꯕꯤꯜꯗꯤꯡꯒꯤ ꯐ꯭ꯂꯣꯔ ꯑꯃ ꯈꯪꯍꯧꯗ ꯃꯩ ꯆꯥꯛꯂꯒ ꯐ꯭ꯂꯣꯔ ꯑꯗꯨꯒꯤ ꯀꯥꯁꯤꯡꯗꯣ ꯑꯌꯥꯝꯕ ꯃꯥꯡ ꯇꯥꯛꯂꯦ ꯍꯥꯏꯔꯤꯕꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯇꯥꯕ ꯄꯥꯝꯃꯤ ꯃꯐꯝ ꯑꯗꯨ ꯀꯅꯥꯅ ꯁꯦꯟꯅꯕꯅꯣ ꯀꯅꯥ ꯂꯩꯍꯧꯈꯤꯕꯅꯣ ꯅꯨꯄꯥ ꯑꯃ ꯇꯞꯅ ꯍꯧꯒꯠꯂꯒ ꯍꯥꯏꯔꯛꯏ ꯁꯔ ꯃꯐꯝ ꯑꯗꯨ ꯑꯩꯅ ꯁꯦꯟꯅꯖꯕꯅꯤ ꯅꯪꯅ ꯁꯦꯟꯅꯔꯒ ꯃꯇꯧ ꯀꯔꯝꯅ ꯃꯩ ꯆꯥꯛꯂꯤꯕ ꯋꯥꯔꯤꯗꯨ ꯐꯖꯅ ꯍꯥꯏꯌꯨ ꯇꯥꯁꯤ ꯉꯔꯥꯡꯗꯣ ꯁꯔ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯑꯉꯥꯡꯈꯩꯒꯤ ꯕꯤꯜ ꯐꯪꯕꯗꯨꯗ ꯄꯥꯔꯇꯤ ꯃꯆꯥ ꯑꯃ ꯇꯧꯃꯤꯟꯅꯔꯨꯕꯅꯤ ꯑꯗꯨꯗ ꯀꯩꯗꯧꯔꯕ ꯑꯉꯥꯡ ꯑꯃꯅ ꯃꯥꯒꯤ ꯆꯨꯔꯨꯞꯇꯨ ꯃꯨꯊꯠꯄ ꯁꯦꯡꯗ ꯁ꯭ꯇꯣꯔ ꯃꯅꯥꯛꯀꯤ ꯗꯁꯕꯤꯟꯗ ꯂꯪꯁꯤꯟꯕꯗ ꯌꯨ ꯌꯥꯝ ꯉꯥꯎꯕꯅ ꯈꯪꯖꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯞꯅ ꯇꯧꯔꯒ ꯃꯩꯗꯨ ꯍꯧꯒꯠꯂꯛꯇꯨꯅ ꯆꯥꯛꯂꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯔ ꯋꯥꯍꯩꯗꯨ ꯍꯥꯏꯕ ꯂꯣꯏꯔꯛꯄꯗ ꯃꯃꯥꯏꯗꯨ ꯂꯨꯛꯊꯔꯒ ꯂꯩꯈ꯭ꯔꯦ ꯅꯨꯄꯥ ꯑꯗꯨ ꯄꯤꯕꯥꯔꯦꯜꯗꯨ ꯃꯃꯤꯠ ꯈꯨꯖꯤꯜꯂꯞ ꯇꯧꯔꯒ ꯃꯔꯨꯑꯣꯏꯕ ꯃꯦꯗꯤꯀꯦꯜ ꯃꯌꯥꯝ ꯑꯃꯒꯤ ꯊꯝꯐꯝꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯅꯣꯏꯒꯤ ꯄꯥꯔꯇꯤ ꯇꯧꯐꯝ ꯂꯩꯇꯕ꯭ꯔꯥ ꯃꯐꯝ ꯑꯗꯨꯗ ꯅꯠꯇ꯭ꯔꯗꯤ ꯅꯣꯏꯒꯤ ꯉꯥꯎꯐꯝ ꯂꯩꯇꯕ꯭ꯔꯣ ꯃꯌꯥꯝꯗꯣ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯛꯇꯦ ꯀꯤꯕꯅ ꯃꯃꯥꯏꯐꯥꯎ ꯅꯣꯡꯈꯠꯂꯛꯇꯦ ꯂꯥꯜꯂꯨꯔꯕꯁꯤꯡꯗꯣ ꯃꯁꯥꯗ ꯅꯤꯛꯂꯕꯅꯤ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯄꯤꯕꯥꯔꯦꯜꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦ ꯈꯟꯕꯗ ꯁꯤꯒꯨꯝꯕꯁꯤ ꯑꯩꯅ ꯀꯌꯥꯔꯛ ꯈꯟꯅ ꯊꯣꯛꯍꯜꯂꯣꯏꯁꯤ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯣꯏꯅ ꯃꯁꯤꯗ ꯑꯅꯝ ꯀꯜꯂꯒ ꯇꯧꯕ ꯅꯠꯇ꯭ꯔꯥ ꯑꯇꯩ ꯑꯣꯏꯔꯗꯤ ꯈꯔꯁꯨ ꯐꯩ ꯑꯗꯨꯁꯨ ꯃꯦꯗꯤꯀꯦꯜ ꯁ꯭ꯇꯥꯐ ꯃꯌꯥꯝꯗꯒꯤ ꯍꯤꯗꯥꯛ ꯃꯌꯥꯝ ꯂꯣꯏꯅ ꯊꯝꯕ ꯐ꯭ꯂꯣꯔ ꯑꯃꯕꯨ ꯂꯣꯏꯅ ꯃꯥꯡꯍꯟꯕ ꯅꯣꯏ ꯍꯤꯗꯥꯛꯁꯤꯡꯗꯨ ꯁꯥꯕ ꯉꯝꯗꯧꯔꯤꯕ꯭ꯔꯣ ꯍꯤꯗꯥꯛꯁꯤꯡꯗꯨ ꯁꯦꯝꯕꯗ ꯆꯍꯤ ꯀꯌꯥꯅꯣ ꯆꯪꯂꯤꯕ ꯍꯤꯗꯥꯛꯁꯤꯡꯗꯨꯒꯤ ꯀꯥꯟꯅꯕꯗꯨ ꯌꯨꯁ ꯇꯧꯕ ꯐꯪꯗꯅ ꯂꯣꯏꯅ ꯃꯥꯡꯍꯜꯂꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯅꯣꯏ ꯉꯁꯤꯗꯒꯤ ꯊꯕꯛꯇꯒꯤ ꯄꯣꯊꯥꯕꯤꯔꯣ ꯁꯔ ꯌꯥꯔꯦ ꯋꯥ ꯃꯈꯥ ꯇꯥꯟꯅꯔꯨꯁꯤ ꯃꯤꯇꯤꯡ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯣꯏꯔꯦ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯍꯧꯒꯠꯂꯒ ꯊꯣꯛꯂꯛꯏ
chana chana Medana Sir, Sector 7 da chatpigadra. Chalo, yingsilamsi. Makhoi so gari du thauduna mafam adu tamna chatkri. Numidang wairamgi matamni. Mukhi isawlangduna layri. Imong mangon gase sukyam chari se khangdabro nang. Nang mangaire ni ha, maharani bima. Imaton, isa nungaite ni hiblambani. Ay lusilagi. Nungaite. Chinda lai tong base mangaire. Nanaw nupi na college wa ngay halaglaga tawkhibaduneba nang nangairi se. Kum leina nabi oin tawradana. Hek hairuraga ne, pethabaga, sukthabaga. Thabak khara tawhaluraga nasinarakrani. Mamagi michaido taba tanbana ngamdrasu ngamda mit udrabasu hawgatuna maraga thabakto tamna lushil. Pukningdasu tattana khal. Sikra sira haina. Adubu manaw nupigi khallaga wakhaldo phazil. Asuk tonba mapo asuk waba punsi layramkhidra haiduna hanjin khalli mado. Hai, adu loiraga ne toti makhongda ising batal achawba mari lehobani. Adu su imungda puselam. Imaton, adudi horen lembi halaka punna tawminaragi. Karigi lembi? Lembi amung ngaidawribro. Angangdu horen wana halakli kanduda amuk wahangi hairibro nang. Yam thuna puselam. Mamato na nganglibado khombasu ngamda upai leita tapna maraga bottle thamliba mafamdu phawba lai. Yam lapnabadi oidi. Makhut macha aduna ngamboi ngamdaboy bottle singdu thangjile. Karigidi uninglo taibangi phajaba kaya. Karigi pamlo makhoigum ningtamna hingba. Tonbadagi tolaba mapok asi pamda lawshinduna hingliba laibak thibi mahakto. Thabakto loishilamlaga magi roomda changlaga phamung aduda tapna phamthai sintharakle atapa pirang adu ngangli tawraba tholaba khazai aduda ima nangamuk halakloba chaya war apokpa ipana phoba nuksibidrabana chase kasidi yang warakle ima ei nangi natung ila ora Sangsargi phajaba nukaiba masak khangraba punsise ai pamdra ai ham ware ima karamnadi pamluni asuk yam tonba mapo hingdaba yadabagi hingli punsi ma buloshin khiba ngaiduna numidangi matamni pibaril do office ki che chang khare yengli Tanjaduda phone the notification ama laklami. Kanagino haini yenglubada Riyagi oiduna leirami. Yengbatamak yenglaga reply karisa tawrudra. Phone do table da hek thambaga call oina tawshile. Call do ring hak chatlalaga receive taw. Yam busy oirabo reply gam ta piraktrise. Khara oi. Office ki file khara yenglambani. Hayeng sem ta unasi agadro thabak achinba leibra. Kay layagi unadoyse. Hawjik phoba warobagi wahayse dum hairi nadra. Hoi, warobam sitoi. Ado aigi su yambungna khangdaba wari kaya layri. Oidaba samjin sajinba wari mayamdo ligi hairibro. Aigi wahay mayamse haibagi tanja amta piraroysira. Thamoi mana nungsiruba kawwana tati jairuba sungamde. Adubu tapna paukumpirei. Hoi, far, hayeng bung ahum dalaw. Noi mayagi lampak aduda ay ngairam lagi. Aten babaw khomdu piram laga phone do thamkri. Somdana Yaisnagi mapa udoido office kini haiduna party tawri. Gidalna Tamo, agoi sunong phadokti tamugi do chak charam chaminabdi yabani. Inaw sing na pamladi hadag lagli sandi sida kuk chatho loiridana. Nupa amana tamugi taimaduna buyar kadrane. Karigi yaroidoino office ki inaw sing lakani haibada masu haraw la o haidana dum hairakadawraban. Mayamdo wawa noglaga magi thokpa wari sanaduna party do makha chathakre. Mahusagum yaisna do manaw nupi sangba oina khutna lonba
ꯁ꯭ꯀꯥꯔꯐ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯈꯪꯗꯕ ꯀꯥꯟꯗ ꯂꯦꯝꯕꯤꯗ ꯑꯃꯨꯛ ꯍꯪꯂꯦ ꯎꯗꯕꯅ꯫ ꯆꯦ, ꯍꯌꯦꯡꯗꯤ ꯕꯖꯥꯔꯗ ꯆꯠꯂꯨꯁꯤ꯫ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯒ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯆꯠꯄꯗꯨ ꯅꯨꯡꯉꯥꯏꯔꯨꯏ꯫ ꯑꯩ ꯍꯩꯅꯗꯧ ꯃꯥꯟꯗꯦꯗ ꯂꯦꯝꯕꯤ꯫ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯏꯆꯦ ꯃꯇꯣꯝ ꯆꯠꯂꯣ ꯍꯥꯏꯕꯁꯨ ꯅꯠꯇꯅ ꯑꯩꯒ ꯄꯨꯟꯅ ꯆꯠꯇꯧꯁꯤꯕꯨ꯫ ꯏꯃꯥꯗꯣꯅ ꯀꯩꯁꯨ ꯌꯥꯔꯛꯂꯣꯏꯗ꯫ ꯑꯩ ꯏꯃꯥꯅ ꯉꯥꯡꯕꯗꯣ ꯌꯥꯝ ꯇꯜꯂꯤ, ꯑꯗꯨꯅ ꯅꯪ ꯑꯗꯨꯝ ꯆꯠꯂꯨꯔꯣ꯫ ꯏꯃꯥꯒꯤꯗꯤꯅꯦ ꯑꯩꯅ ꯊꯣꯛꯄꯗꯣ ꯉꯥꯡꯅꯒꯦ꯫ ꯍꯌꯦꯡ ꯏꯃꯥ ꯍꯣꯏ ꯀꯔꯥꯏꯗꯅꯣꯃ ꯆꯠꯀꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯣ ꯃꯣꯏ ꯆꯠꯈ꯭ꯔꯀꯥꯟꯗ ꯆꯠꯁꯤꯀꯣ ꯆꯦ꯫ ꯃꯅꯥꯎꯅꯨꯄꯤꯅ ꯍꯥꯏꯃꯟꯕꯗꯨꯗ ꯃꯥꯁꯨ ꯇꯞꯅ ꯍꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛ ꯉꯟꯅ ꯃꯨꯈꯤꯗꯨ ꯃꯆꯨꯝ ꯇꯥꯕ ꯃꯈꯩ ꯀꯦꯊꯔꯤ꯫ ꯂꯦꯝꯕꯤꯅ, ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯏꯃꯥ? ꯅꯪ ꯃꯥꯝꯃ ꯍꯣꯏꯅ ꯂꯥꯛꯎ, ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯁꯤ꯫ ꯃꯣꯏ ꯊꯣꯛꯂꯛꯄꯒꯤ ꯑꯗꯨꯒꯤ ꯆꯠꯀꯗꯧꯔꯤ꯫ ꯅꯪꯁꯨ ꯂꯣꯏꯁꯤꯜꯂꯨꯔꯣ, ꯆꯠꯂꯣ ꯆꯠꯅꯕ꯫ ꯑꯩꯗꯤ ꯐꯔꯛ ꯇꯥꯔꯅꯤ꯫ ꯀꯣꯂꯦꯖꯀꯤ ꯗꯣꯀꯨꯃꯦꯟ ꯈꯔꯁꯨ ꯁꯕꯃꯤꯠ ꯇꯧꯒꯗꯕ ꯂꯩ꯫ ꯑꯗꯨꯅ ꯀꯣꯟꯅ ꯂꯥꯛꯂꯒꯦ꯫ ꯃꯥꯝꯃ ꯍꯣꯏꯗꯁꯨ ꯈꯔ ꯍꯥꯏꯔꯣ꯫ ꯍꯥꯏ, ꯀꯩꯁꯨ ꯂꯩꯇꯕꯤꯁꯤꯒꯤꯗꯃꯛꯇ ꯅꯪꯅ ꯑꯣꯏꯗꯕꯒ ꯉꯥꯡꯂꯤꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯐꯠꯇꯅ ꯈꯟꯕꯒꯤ ꯋꯥꯉꯥꯡꯗꯣ ꯉꯥꯡꯂꯛꯀꯅꯨ ꯌꯥꯔꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯁꯦꯜ ꯈꯔ ꯄꯤꯔꯝꯃꯨ, ꯗ꯭ꯔꯦꯁ ꯈꯔꯁꯨ ꯂꯩꯔꯛꯀꯦ ꯍꯜꯂꯛꯄꯗ꯫ ꯃꯨꯈꯤꯗꯨ ꯏꯁꯧ ꯂꯥꯡꯗꯅ ꯄꯩꯁꯥ ꯈꯔ ꯂꯧꯊꯣꯛꯂꯒ ꯄꯤꯔꯛꯏ꯫ ꯁꯤ ꯈꯛꯇ? ꯁꯤꯗꯤ ꯀꯣꯟꯅꯔꯣꯏ ꯏꯃꯥ꯫ ꯇꯟꯖꯥꯗꯨꯗ ꯎꯗꯣꯏꯗꯨ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣꯅꯦ ꯅꯣꯏ ꯅꯃꯥ ꯅꯆꯥꯅ ꯉꯥꯡꯅꯔꯤꯗꯨꯕꯣ? ꯕꯕꯥ, ꯑꯩꯅ ꯗ꯭ꯔꯦꯁ ꯈꯔ ꯂꯩꯒꯦ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯔꯒ ꯏꯃꯥꯅ ꯂꯨꯄꯥ 2,000 ꯈꯛ ꯄꯤꯔꯛꯏꯕ꯫ ꯑꯗꯣ ꯕꯕꯥꯅ ꯈꯔ ꯍꯥꯞꯄꯛꯑꯣꯕ꯫ ꯄꯤꯊꯣꯛꯂ ꯂꯣꯏꯔꯦꯗꯅ ꯏꯆꯥꯒꯤꯕꯨ꯫ ꯂꯦꯝꯕꯤꯗꯨ ꯍꯔꯥꯎꯅ ꯅꯣꯛꯆꯩ꯫ ꯌꯥꯏꯁꯅꯥꯗꯨ ꯊꯪꯅꯕ ꯀꯥꯗꯨꯗ ꯂꯩꯕ ꯑꯣꯏꯕꯅ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯃꯥꯅ ꯃꯃꯥ ꯃꯄꯥꯗ ꯀꯦꯖꯅ ꯇꯧꯕ ꯃꯌꯥꯝꯗꯨ ꯎꯗ꯭ꯔꯕꯁꯨ ꯇꯥꯔꯤꯕ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯃꯌꯥꯝꯗꯨꯅ ꯃꯥ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯔꯦ꯫ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯃꯃꯥꯇꯣꯟꯒꯤ ꯃꯤꯅꯨꯡꯁꯤꯗꯤ ꯂꯥꯏꯔꯗꯅ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤꯐꯥꯎ ꯐꯪꯗꯅ ꯂꯥꯛꯂꯤ꯫ ꯇꯣꯜꯂꯕꯅꯤ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯗꯨ ꯋꯥꯏ ꯍꯥꯏꯗꯨꯅ ꯁꯤꯕ ꯌꯥꯔꯤꯕ꯭ꯔꯥ? ꯃꯤꯅꯨꯡꯁꯤ ꯃꯥꯕꯨ ꯄꯤꯔꯛꯈꯤꯅꯤ ꯈꯟꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯗꯨ ꯄꯨꯟꯁꯤ ꯃꯥꯕꯨ ꯂꯣꯏꯕ ꯉꯥꯏꯕ ꯑꯣꯏꯅ ꯊꯣꯛꯂꯔꯦ꯫ ꯄꯤꯗꯨ ꯇꯨꯞ ꯇꯨꯞ ꯇꯥꯅ ꯐꯝꯂꯤ, ꯃꯗꯣꯝ ꯀꯅꯥ ꯂꯩꯇ꯭ꯔꯕꯤ ꯑꯃꯒꯨꯝ꯫ ꯑꯎꯕ ꯀꯅꯥꯅ ꯎꯈ꯭ꯔꯕꯗꯤ ꯊꯃꯣꯏ ꯀꯥꯏꯒꯗꯕ ꯃꯇꯧꯅꯤ꯫ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟ, ꯃꯈꯣꯟ ꯊꯣꯛꯍꯟꯗ ꯃꯆꯤꯟ ꯃꯦꯜꯂꯒ ꯀꯞꯂꯤ꯫ ꯃꯗꯣꯝ ꯀꯅꯥ ꯎꯍꯟꯗ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯨꯈꯤ ꯍꯣꯏꯁꯨ ꯆꯠꯈ꯭ꯔꯦ꯫ ꯆꯦ, ꯍꯣꯔꯦꯟ ꯄꯨꯡ 1 ꯇꯥꯕꯒ ꯑꯗꯨꯋꯥꯏꯗ ꯆꯠꯂꯨꯁꯤꯀꯣ꯫ ꯑꯩꯅ ꯄꯩꯁꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯧꯍꯧꯔꯦ꯫ ꯆꯦꯒꯤꯁꯨ ꯗ꯭ꯔꯦꯁ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯌꯥꯔꯅꯤ꯫ ꯍꯣꯏ, ꯆꯥꯛꯇꯣ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯑꯅꯤꯗꯨ ꯆꯥꯛꯈꯨꯝꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯦ꯫ ꯁꯣꯝꯗꯅ ꯂꯩꯃꯅ, ꯍꯣ ꯍꯅꯨꯔꯁꯤ ꯐꯥꯎꯕꯅꯦ ꯗꯨꯛ ꯊꯥꯎꯃꯩꯁꯦ ꯑꯗꯨꯝ ꯀꯠꯂꯣ ꯍꯥꯏꯅ ꯇꯝꯂꯝꯂ ꯃꯥꯜꯂꯦ꯫ ꯆꯥꯛ ꯏꯁꯤꯡꯁꯤꯁꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝ ꯊꯣꯡꯂꯣ ꯍꯥꯏꯅ ꯇꯝꯂ ꯃꯥꯜꯂꯦꯗ꯫ ꯍꯧꯔꯛꯂꯗꯧꯅꯤ ꯑꯩꯈꯣꯏ ꯃꯥꯁꯤꯒꯤ ꯍꯧꯅꯕꯤꯁꯦ꯫ ꯀꯩꯅꯣ ꯍꯧꯕ ꯍꯥꯏꯗꯤ? ꯍꯥ? ꯅꯪꯅ ꯅꯣꯡꯃꯗ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥꯁꯤ ꯎꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯣ? ꯆꯥꯛꯇꯤ ꯂꯥꯏꯔꯗꯅ ꯆꯥ ꯒ꯭ꯂꯥꯁ ꯑꯃꯐꯥꯎ ꯁꯦꯝꯂꯒ ꯄꯤꯊꯛꯈ꯭ꯔꯕ꯭ꯔꯕ? ꯍꯟꯗꯛꯇꯤ ꯏꯁꯥꯅꯒ ꯆꯠꯂꯒ ꯏꯈꯨꯠ ꯆꯥꯕꯤ ꯏꯃꯧ ꯊꯤꯔꯨꯅꯤ꯫ ꯑꯗꯨ ꯑꯗꯥ ꯍꯩꯔꯛꯄꯒ ꯌꯥꯔꯣ꯫ ꯑꯩꯗꯤ ꯈꯪꯗꯦ, ꯏꯃꯥꯁꯤꯗꯅꯤ ꯆꯣꯛꯀꯗꯕ꯫ ꯑꯩꯗꯤ ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯜꯂꯤ꯫ ꯏꯆꯥ ꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯕꯁꯤꯁꯨꯅꯦ ꯄꯥꯠꯀ ꯌꯥꯗ꯭ꯔꯕ ꯈꯪꯗ꯭ꯔꯦ꯫ ꯂꯩꯃꯗꯨ ꯆꯠꯈꯤꯕ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯁꯣꯜꯍꯧꯔꯤ꯫ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯃꯐꯝ ꯈꯔ ꯆꯠꯂꯨꯔꯒ ꯃꯦꯙꯥꯒ ꯄꯨꯟꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯏ꯫ ꯁꯥꯔ, ꯉꯁꯤ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐ ꯑꯅꯧꯕ ꯈꯔ ꯖꯣꯏꯟ ꯇꯧꯒꯅꯤ ꯍꯥꯏꯕꯅꯤ, ꯑꯗꯨꯗ ꯆꯠꯀꯗꯣꯏꯔꯥ? ꯃꯣꯏ ꯍꯥꯟꯅ ꯎꯅꯔꯝꯂꯁꯦ ꯑꯗꯨꯗꯤ꯫ ꯃꯐꯝꯗꯨꯗ ꯆꯠꯂꯒ ꯉꯥꯏꯍꯥꯛ ꯃꯌꯥꯝꯗꯨ ꯀꯨꯞꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯤ ꯎꯅꯕ ꯂꯣꯏꯔꯕ ꯇꯨꯡꯗ ꯃꯌꯨꯝꯗ ꯉꯟꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯦꯙꯥꯅ ꯂꯩꯃ ꯎꯅꯒꯦ ꯍꯥꯏꯕꯗꯨ ꯃꯦꯙꯥꯁꯨ ꯄꯨꯔꯛꯂꯝꯃꯤ꯫ ꯍꯩꯃ, ꯏꯆꯥ ꯂꯥꯛꯂꯦꯗꯅ, ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯏꯃꯥꯅꯦ, ꯍꯩ ꯃꯍꯤ ꯁꯦꯝꯕꯤꯔꯛꯀꯦꯀꯣ, ꯐꯝꯂꯝꯃꯨ ꯐꯝꯂꯝꯃꯨ꯫ ꯌꯥꯔꯅꯤ ꯏꯃꯥꯁꯤ, ꯑꯩꯅ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ, ꯁꯤ ꯑꯣꯏꯅ ꯆꯥꯃꯤꯟꯅꯔꯁꯤ꯫ ꯑꯁꯨꯛ ꯌꯥꯝꯕꯁꯤꯗꯤ ꯀꯩꯒꯤ ꯂꯩꯔꯛꯂꯤꯅꯣ? ꯀꯅꯥꯅ ꯆꯥꯕꯤꯗꯧꯔꯤꯕ? ꯏꯃꯥꯅꯁꯨ ꯆꯥꯕ ꯌꯥꯕ ꯉꯥꯛꯇꯅꯤ, ꯆꯅꯨꯁꯨ ꯂꯩꯔꯤꯁꯤꯗꯤ꯫ ꯌꯨꯝꯒꯤ ꯃꯈꯥꯗꯅꯦ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦꯗ, ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯂꯣꯏ ꯆꯠꯅꯈꯤꯅꯤ꯫ ꯏꯃꯥ ꯏꯊꯟꯇ ꯇꯔꯛ-ꯇꯔꯛꯅꯤ ꯂꯩꯔꯤꯁꯤ꯫ ꯍꯩꯃ, ꯉꯥꯏꯈꯣꯅꯦ, ꯏꯃꯥ ꯋꯥ ꯑꯃ ꯍꯪꯒꯦ꯫ ꯀꯩ ꯋꯥꯅꯣ ꯏꯃꯥꯁꯤ? ꯅꯣꯏ ꯁꯔꯁꯤꯕꯨ ꯃꯥꯒ ꯈꯪꯅ ꯆꯥꯅꯕ ꯅꯨꯄꯤꯒ ꯂꯩꯕ꯭ꯔꯣ? ꯅꯪ ꯈꯪꯕ꯭ꯔꯥꯃꯤ? ꯈꯪꯗꯦ ꯏꯃꯥꯁꯤ,
ꯅꯣꯡꯃꯇ ꯎꯅꯕ ꯋꯥꯔꯤ ꯁꯥꯕ ꯈꯣꯠꯄ ꯑꯝꯇ ꯑꯩꯅ ꯊꯦꯡꯅꯗ꯭ꯔꯤ ꯑꯩꯅꯅꯦ ꯈꯪꯅꯖꯕ ꯂꯩꯔꯗꯤ ꯄꯨꯁꯜꯂꯛꯑꯣ ꯍꯥꯏꯕꯁꯨ ꯇꯥꯗꯦ ꯂꯩꯇ꯭ꯔꯒꯅ ꯏꯃꯥ ꯍꯥꯏꯅꯔꯨꯒꯦ ꯍꯥꯏꯕꯁꯨꯅꯦ ꯂꯩꯊꯣꯛ ꯆꯠ ꯂꯩꯔꯦ ꯏꯃꯧꯅꯒ ꯁꯦꯕꯥ ꯇꯧꯕꯗꯣ ꯏꯃꯥꯗꯤ ꯄꯥꯝꯂꯕꯅꯤꯅꯦ ꯑꯗꯣ ꯏꯃꯥꯁꯦ ꯅꯍꯥꯟꯗꯤ ꯅꯨꯄꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯈꯤꯕꯅꯤ ꯁꯔꯒ ꯈꯪꯅꯕꯁꯨ ꯍꯥꯏꯐꯦꯠ ꯃꯥꯜꯂꯤ ꯆꯞ ꯆꯥꯕꯤꯗꯤ ꯈꯪꯗꯦ ꯍꯥ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩꯕ ꯑꯣꯏꯔꯗꯤꯅꯦ ꯅꯪꯅ ꯈꯔ ꯀꯨꯞꯅ ꯊꯤꯗꯣꯔꯛꯎ ꯏꯃꯥ ꯍꯦꯛꯇ ꯆꯠꯂꯒ ꯍꯥꯏꯅꯔꯨꯗꯧꯅꯤ ꯍꯣꯏ ꯏꯃꯥꯁꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯩ ꯆꯠꯈ꯭ꯔꯦꯅ ꯁꯔꯗ ꯈꯔ ꯍꯥꯏꯕꯤꯌꯨ ꯍꯣꯏ ꯑꯗꯣ ꯀꯥꯎꯅꯤꯀꯣ ꯅꯪ ꯑꯃꯨꯛ ꯃꯦꯗꯥꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯤꯕꯥꯔꯦꯜꯗꯨ ꯀꯦꯖꯨꯋꯦꯜ ꯗ꯭ꯔꯦꯁꯇ ꯄꯥꯈꯪ ꯃꯆꯥ ꯃꯥꯅ ꯌꯥꯝ ꯆꯝꯅ ꯊꯣꯛꯂꯦ ꯍꯩ ꯀꯔꯥꯏ ꯆꯠꯇꯧꯔꯤꯅꯣ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯃꯅꯝ ꯅꯝꯕꯤꯔꯛꯑꯣꯁꯦ ꯃꯆꯥꯕꯨ ꯃꯅꯝ ꯅꯝꯕꯤꯔꯒ ꯍꯥꯏꯔꯛꯏ ꯄꯪꯊꯦꯡꯒꯗꯤ ꯊꯦꯡꯂꯛꯀꯅꯨꯀꯣ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯒꯥꯔꯤ ꯃꯆꯥꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯩꯁ ꯃꯁꯤ ꯃꯦꯙꯥꯅ ꯍꯥꯏꯔꯝꯕꯗꯨ ꯁꯣꯏꯗꯅ ꯆꯨꯝꯂꯝꯕ ꯇꯥꯔꯤꯗꯅ ꯁꯣꯝꯗ ꯂꯦꯝꯕꯤꯅ ꯌꯥꯏꯁꯅꯥꯕꯨ ꯂꯣꯏꯁꯤꯟꯕꯤꯔꯒ ꯕꯖꯥꯔꯗ ꯄꯨꯕꯤꯔꯛꯏ ꯐꯤꯔꯣꯜ ꯃꯈꯜ ꯃꯈꯜ ꯂꯩꯕꯤꯔꯤ ꯃꯆꯦꯒꯤꯅ ꯑꯌꯥꯝꯕ ꯂꯩꯕꯤ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯕꯤꯔꯛꯂꯒ ꯐꯖꯕ ꯈꯜꯂꯒ ꯂꯩꯕꯤꯔꯤ ꯌꯥꯏꯁꯅꯥꯗꯤ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯔꯛꯇ ꯊꯣꯛꯂꯛꯄ ꯑꯣꯏꯕꯅ ꯃꯁꯥꯗꯨ ꯍꯩꯅꯖꯗꯦ ꯐꯤ ꯃꯌꯥꯝꯗꯨ ꯂꯩꯕ ꯂꯣꯏꯔꯒ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯏ ꯍꯩꯃ ꯑꯩꯗꯤ ꯕꯦꯒ ꯊꯝꯃꯝꯃꯦ ꯆꯦ ꯂꯥꯛꯑꯣ ꯕꯦꯒ ꯑꯝꯇ ꯂꯧꯃꯤꯟꯅꯔꯨꯁꯦ ꯂꯦꯝꯕꯤ ꯅꯪ ꯑꯗꯨꯝ ꯆꯠꯂꯨꯔꯣ ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯔꯝꯒꯦ ꯑꯁꯤ ꯑꯅꯛꯄꯁꯤꯗꯅꯦ ꯆꯦ ꯂꯥꯛꯑꯣ ꯆꯦꯗꯣꯝꯇ ꯂꯩꯍꯧꯕꯗꯨ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯁꯤꯅ ꯍꯦꯟꯅ ꯇꯜꯂꯦꯕ ꯑꯩ ꯁꯨꯝ ꯂꯩꯍꯧꯔꯒꯦ ꯌꯥꯒꯗ꯭ꯔꯣ ꯆꯦ ꯅꯇꯣꯝ ꯂꯩꯍꯧꯕꯗꯣ ꯌꯥꯅꯤꯌꯦ ꯀꯨꯏꯔꯛꯀꯅꯨꯀꯣ ꯐꯠ ꯂꯥꯛꯑꯣ ꯑꯩ ꯉꯥꯏꯔꯝꯂꯒꯦ ꯍꯣꯏ ꯆꯦ ꯑꯗꯨꯗꯤ ꯁ꯭ꯋꯥꯏꯗ ꯉꯥꯏꯔꯝꯃꯨꯀꯣ ꯃꯆꯦꯕꯨ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯊꯅꯝꯂꯒ ꯆꯪꯈ꯭ꯔꯦ ꯁꯨꯝ ꯂꯦꯞꯂꯒ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯉꯥꯡꯂꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯌꯥꯏꯁꯅꯥ ꯄꯥꯈꯠꯅ ꯏꯃꯥꯇꯣꯟ ꯑꯩ ꯂꯦꯝꯕꯤꯒ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯕ ꯅꯪꯗꯦ ꯈꯨꯄꯥꯛꯅ ꯊꯣꯠꯂꯕ ꯈꯖꯥꯏ ꯑꯗꯨꯗ ꯊꯥꯖꯤꯜꯂꯛꯏ ꯉꯁꯤ ꯑꯉꯥꯡꯗꯨꯅ ꯄꯩꯁꯥ ꯄꯤꯌꯨꯅ ꯍꯥꯏꯔꯤꯗꯨꯗꯤ ꯅꯪꯅ ꯏꯟꯁꯤꯟꯕꯒꯤ ꯑꯣꯏꯔꯦ ꯃꯤꯇꯥꯡꯕꯤ ꯅꯪꯅ ꯂꯝꯕꯤ ꯂꯝꯖꯥꯎꯗꯒ ꯊꯣꯛꯂꯗꯅ ꯍꯦ ꯃꯨꯈꯤꯗꯨ ꯃꯤꯃꯥꯡꯅꯤ ꯀꯥꯎꯕ ꯃꯈꯩ ꯂꯥꯎꯅ ꯆꯩ ꯉꯥꯡꯗꯨꯅ ꯇꯧꯔꯤ ꯌꯥꯏꯁꯅꯥꯗꯨ ꯀꯞꯂꯛꯂꯤ ꯏꯃꯥꯇꯣꯟ ꯂꯦꯝꯕꯤꯅ ꯆꯠꯁꯦꯅ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯂꯥꯛꯄꯅꯤ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ ꯐꯔꯦ ꯅꯪ ꯂꯝꯕꯤ ꯂꯝꯖꯥꯎ ꯌꯥꯝ ꯊꯣꯛꯅꯤꯡꯂꯕꯗꯤꯅꯦ ꯊꯣꯛꯍꯟꯕ ꯇꯥꯔꯦꯗꯅ ꯂꯥꯎꯅ ꯃꯤꯇꯥꯡꯕꯤ ꯃꯌꯥꯝꯒꯤ ꯂꯩꯐꯝꯗ ꯅꯪ ꯊꯝꯒꯦ ꯌꯥꯏꯁꯅꯥꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯦ ꯂꯝꯕꯤ ꯂꯝꯖꯥꯎ ꯑꯗꯨꯗ ꯏꯃꯥꯇꯣꯟ ꯑꯩ ꯂꯥꯜꯂꯦ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯆꯠꯂꯔꯣꯏꯒꯦ ꯑꯗꯨꯗ ꯑꯩꯕꯨ ꯊꯝꯕꯤꯅꯨ ꯑꯩ ꯃꯇꯨꯡ ꯇꯧꯔꯔꯣꯏꯒꯦ ꯏꯃꯥꯇꯣꯟ ꯂꯩꯔꯝꯂꯤꯕ ꯃꯤꯌꯥꯝꯗꯣ ꯆꯞ ꯂꯦꯞꯂꯒ ꯅꯨꯡꯉꯥꯏꯇꯦ ꯌꯦꯡꯂꯤ ꯑꯁꯨꯛ ꯅꯧꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯌꯦꯡꯕꯗ ꯊꯃꯣꯏ ꯀꯥꯏꯕꯁꯨ ꯌꯥꯎꯅꯩ ꯀꯅꯥꯅꯁꯨ ꯆꯪꯁꯤꯜꯂꯒ ꯈꯥꯝꯗꯣꯛꯂꯨꯗꯦ ꯄꯤꯕꯥꯔꯦꯜꯁꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄꯗ ꯎꯔꯦ ꯃꯃꯤꯠ ꯎꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯃ ꯆꯠꯅꯤꯡꯗꯕ ꯃꯇꯧ ꯎꯠꯇꯨꯅ ꯌꯥꯜꯂꯤꯕꯗꯣ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯛꯏ ꯑꯁꯨꯝꯅ ꯑꯃꯨꯛꯇ ꯃꯤꯒꯤ ꯊꯧꯗꯣꯛꯇ ꯌꯦꯡꯗꯕ ꯃꯥꯅ ꯉꯁꯤꯗꯤ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯌꯦꯡꯂꯤ ꯄꯤꯗꯦꯡ ꯆꯣꯏꯊꯣꯛꯇ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯟꯖꯥ ꯑꯗꯨꯗ ꯔꯤꯌꯥꯒꯤ ꯀꯣꯜ ꯂꯥꯛꯄꯅ ꯃꯥꯁꯨ ꯆꯠꯈ꯭ꯔꯦ ꯂꯥꯎ ꯅꯪ ꯌꯥꯝ ꯆꯠꯅꯤꯡꯗꯥꯏꯅꯦ ꯌꯥꯏꯁꯅꯥꯅ ꯃꯈꯨꯠꯇꯨ ꯅꯥꯟꯊꯣꯛꯂꯒ ꯃꯥꯏꯀꯩ ꯈꯪꯗ ꯆꯦꯜꯂꯛꯄꯗ ꯎꯗꯕꯅ ꯑꯔꯥꯛꯄ ꯒꯥꯔꯤ ꯑꯃꯗ ꯆꯦꯟꯁꯤꯜꯂꯗꯨꯅ ꯊꯣꯝꯖꯤꯜꯂꯤ ꯍꯧꯖꯤꯛꯇ ꯊꯣꯛꯂꯛꯄ ꯂꯦꯝꯕꯤꯅ ꯃꯆꯦꯕꯨ ꯊꯤꯔꯛꯄꯗ ꯎꯔꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯏꯆꯦ ꯄꯥꯏꯔꯛꯂꯤꯕ ꯄꯣꯠꯇꯨ ꯊꯥꯗꯔꯝꯂꯒ ꯌꯥꯏꯁꯅꯥꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃ ꯊꯣꯔꯛꯂꯒ ꯂꯥꯎ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕ ꯇꯧꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯏꯁꯅꯥꯕꯨ ꯒꯥꯔꯤ ꯑꯗꯨꯗ ꯍꯥꯞꯂꯒ ꯆꯠꯈ꯭ꯔꯦ ꯂꯦꯝꯕꯤꯒ ꯄꯨꯟꯅ ꯃꯨꯈꯤꯗꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯁꯣꯝꯗꯅ ꯄꯤꯕꯥꯔꯦꯜ ꯀꯌꯥꯝ ꯀꯨꯏꯔꯒ ꯂꯥꯛꯄ ꯉꯥꯏꯍꯥꯛ ꯑꯣꯏꯔꯤ ꯌꯧꯔꯛꯄ ꯑꯩꯗꯤ ꯂꯥꯛꯑꯔꯣꯏꯗ꯭ꯔꯅ ꯈꯜꯂꯨꯔꯕꯅꯤ ꯍꯥꯏꯅꯈꯤꯕ ꯋꯥꯗ ꯑꯩꯅ ꯉꯥꯛꯂꯣꯏꯗꯕ ꯅꯠꯇꯦ ꯑꯩꯅ ꯂꯥꯛꯀꯅꯤ ꯍꯥꯏꯈꯤꯕꯗꯨ ꯀꯔꯤ ꯃꯇꯥꯡꯒꯤ ꯋꯥꯔꯤꯅꯣ ꯁꯥꯁꯤ ꯍꯥꯏꯔꯤꯕꯗꯣ ꯁꯨꯃꯥꯏꯅ ꯎꯅꯁꯤ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯔꯨꯗ꯭ꯔꯕꯅꯤ ꯑꯗꯣ ꯌꯥꯝꯕꯨꯡꯅ ꯂꯥꯛꯄꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯒꯗꯕ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯣ ꯍꯥꯏꯔꯣ
ꯑꯩꯅ ꯑꯍꯥꯟꯕ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯥ ꯌꯥꯝꯕꯨꯡ? ꯅꯤꯡꯉꯥꯏ ꯇꯧꯔꯝꯗꯕ ꯋꯥꯔꯧꯕ ꯍꯩꯇꯕ ꯊꯃꯣꯏ ꯑꯣꯏꯔꯝꯕꯅꯤ꯫ ꯑꯩꯕꯨ ꯃꯤꯔꯥꯏꯔꯝꯕ ꯃꯤꯀꯨꯞꯇꯨꯗꯒꯤ ꯅꯤꯡꯉꯥꯏ ꯌꯥꯝ ꯆꯥꯎꯈ꯭ꯔꯦ꯫ ꯋꯥꯔꯧꯒꯅꯨ ꯍꯥꯏꯕꯁꯨ ꯌꯥꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯏꯔꯥꯏꯒꯦ ꯂꯥꯞꯊꯣꯛꯀꯦ ꯈꯟꯈꯤꯕꯗꯤ ꯂꯩꯇꯦ, ꯅꯤꯡꯁꯤꯡꯗꯨꯅꯇꯗꯤ ꯂꯩꯈꯤꯕꯅꯤ꯫ ꯅꯤꯡꯁꯤꯡꯕꯒꯤꯔ ꯆꯍꯤ 2 ꯍꯣꯏ ꯃꯥꯏ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯂꯩꯈꯤꯕꯗꯣ? ꯂꯥꯞꯊꯣꯛꯇꯕꯒꯤꯔ ꯅꯪ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯃꯃꯤ ꯐꯥꯎ ꯏꯐꯝꯗ ꯇꯥꯍꯟꯗꯕꯗꯣ? ꯃꯣꯡꯍꯥꯗ ꯃꯤꯠꯅ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯏꯃꯥ ꯕꯕꯥꯅ ꯌꯥꯗꯕꯅ ꯑꯩ ꯑꯦꯛꯖꯥꯝꯒꯤꯗꯃꯛ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯨꯔꯦ꯫ ꯌꯥꯝꯕꯨꯡꯒꯤ ꯅꯝꯕꯔ ꯌꯥꯎꯕ ꯃꯣꯕꯥꯏꯜꯗꯨꯁꯨ ꯇꯥꯍꯧꯕꯗꯒꯤ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ꯫ ꯆꯍꯤ 2 ꯑꯩ ꯌꯨꯝꯗ ꯊꯣꯛꯂꯛꯀꯦ ꯌꯥꯗꯅ ꯂꯩꯔꯨꯔꯦ꯫ ꯑꯩ ꯅꯣꯡꯃꯇ ꯌꯥꯝꯕꯨꯡꯕꯨ ꯀꯥꯎꯈꯤꯕꯗꯤ ꯂꯩꯇꯦ꯫ ꯌꯥꯝꯕꯨꯡꯗ ꯀꯌꯥꯔꯛ ꯄꯥꯎ ꯐꯥꯎꯅꯕ ꯍꯣꯠꯅꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯩ ꯎꯄꯥꯏ ꯂꯩꯈꯤꯗꯕꯅꯤ ꯌꯥꯝꯕꯨꯡ꯫ ꯃꯇꯝꯗꯨꯗ ꯑꯩꯅ ꯀꯌꯥꯗ ꯋꯥꯅ ꯈꯥꯡꯈꯤꯕ, ꯊꯕꯛ ꯑꯃꯠꯇꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯉꯝꯗ ꯃꯤꯅ ꯀꯌꯥꯔꯛ ꯂꯥꯛꯆꯈꯤꯕ, ꯑꯩꯅ ꯉꯥꯎꯆꯠꯅꯈꯤꯕ, ꯋꯥꯈꯤꯕ, ꯐꯪꯈꯤꯕ ꯆꯩꯅꯥ ꯃꯌꯥꯝꯗꯨꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯁꯤꯔ꯫